बेमा सना तोंबी हाय नंबो अमुक तो थोलो उलाउन हाय तारे बाजी बाजी करी हायगे ए अयुंग nganta asida asuk yam kirisibu kadai chattoino baji nasi gidang hekta salluge nasi do masangam de haidena nani ngarang hairam banin hai ma kari oina ngamdi hai noi khosibo ubaga phaibaga ni hai hojik se leina sine na basi onthok na yam khre nanum sami madusu imphal gi doctor da pukhatuna langnei hai nei haima Saba thakpada sekhilu koibema hojik ki hawa nungsisi mata maniko thaina de piruk mahi khara thaklabasu hekta phabani hojik kan sida di doctor yaudaba hekta yadabani ne adudi baji su imhan yauru doiro yauruba tarerana nabungduna sipai khalibani haidana yumgi makhada ngahakta phawba leitabani do मादी नसी मसांगम दि हाइबसे खंगलम लोइने खंगमो तोलोब चादौरिनी हाइदना लौ परी अमा योनथोकलगा वानुम सेन होइखिबनिने सी थोकनी मतम फत्तबसिदा सिफाई ओहिनकुमसी फना हाइबनी नखोय मयामना याखिदब नत्रो मतम सि यामना फत्रबनी हे चासा नबुंगदुना युमदा lau inkhon suduna lengdana leirabadi kayada nungaigadabano isa thabak tawhangani launa kaidodoriba yamna haikhiba dain hei haujikti namasu thabak to hollasi hairakledana sipai oiduna manipur gi mapanda chatkhigada sunatti dana baji police ni manipur da dum leidauba mapanda chatke chalu chaloi to aina pambadi nabungdo yumda lengdana leibadunine o ihe matamsi ayau krese ai chale he au hai ngai khon he bema kaidoroge baji makharom gi tomba haibara karino mamina nokpado mado chekhiluko miyeng na yeng chumdene Mapadudi onthok na phakraba tatombro madi yam phabane baji manam chu mokhrajani baji yam na phabani kai haima nangdi kamdong na khangliba kaini khoi baji namai do tekera nang mana ai khoi da hek lagli basi kari guno hayune amukta hayune chumna lakchaba oirini baji chumna lakpa kaina namai tekan ai loina khanglibani ne mana khangloi uraroi kaina ma handamuk kalak lawadi khonthi soidna sagani ko baji thengrani ye baji halagane imaga inamaga musatkani haibani thengning laga thengchenu nangdi a imphal nupada thajaga dauriba khanglabara pharedana si hairak ai chale hey kaya mathong chadri noi khoi baji sidi Sana tombi hoi ma migi matungda adukana ka wahna bro ising sanabon ka senan thadana leibak te tarangga da khajik ta watlida is mihun ga si ayau khredana idea khangan ge to na tieba tamna kauge tawbuda shui gibanieba noi baji ga u khragadra haidana ne mirat na yeng onthok mana la khrajani ko khangrai bema haima tatomba nangi na khong dei le khom kadai putharu rage ai khom lai khom jiro nang je thonga na sangi na han ba tare na prap chilak pudane to adagi ko mai jida ne uthari ba lai khom na loira pone ado ai lai se aru ba wam haigin lai ni khangabro kari wa no hairo si ai khoi ma na chuin kaura ne ba
ꯑꯩꯈꯣꯏ ꯕꯥꯖꯤꯁꯨ ꯂꯩ ꯑꯣꯏꯕ꯭ꯔꯣ ꯁꯥꯟꯇꯣꯝꯕꯤ ꯑꯣꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯐꯥꯒꯤ ꯇꯧꯅꯦ ꯐꯥꯒꯤꯅꯦꯕ ꯕꯥꯖꯤ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯈꯤꯌꯦ ꯐꯔꯦꯗ ꯑꯩ ꯅꯍꯥꯟ ꯅꯈꯣꯏꯗ ꯅꯪ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅꯅꯦꯀꯣ ꯑꯩꯁꯦ ꯄꯔꯞ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯆꯪꯉꯛꯄ ꯑꯗꯨꯒꯅꯦ ꯅꯣꯏ ꯕꯥꯖꯤꯒ ꯀꯣꯏ ꯍꯦꯛ ꯊꯦꯡꯅꯕꯩ ꯋꯥꯅꯦꯕ ꯑꯩꯃ ꯑꯗꯩꯀꯣ ꯑꯗꯩ ꯀꯩꯗꯧꯔꯕ ꯅꯣꯏ ꯕꯥꯖꯤꯅꯅꯦ ꯑꯩꯉꯣꯟꯗ ꯍꯩ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯟ ꯊꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯈꯨꯝꯃꯨꯔꯦꯕ ꯑꯗꯨ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯍꯣꯏ ꯁꯟ ꯊꯤꯒꯦ ꯍꯥꯏꯔꯒ ꯁꯟꯖꯥꯕꯨꯡꯗ ꯆꯠꯂꯣ ꯑꯩꯈꯣꯏꯗ ꯁꯟ ꯑꯝꯇ ꯂꯩꯇꯦ ꯆꯪꯉꯛꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯄꯥꯏꯕ ꯂꯤꯆꯩꯗꯨ ꯎꯠꯂꯒꯅꯦ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯩꯁꯦ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯑꯕ ꯅꯣꯏ ꯕꯥꯖꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯟ ꯍꯨꯏꯒꯠꯂꯛꯑꯦꯕ ꯑꯩ ꯌꯧꯁꯜꯂꯛꯑꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯥꯇꯨꯕ ꯉꯥꯏꯈꯨꯑꯣ ꯉꯥꯏꯈꯣꯔꯒ ꯔꯣꯅ ꯍꯥꯏ ꯃꯁꯤꯒꯤ ꯑꯉꯥꯡꯕꯤꯁꯤꯗꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦꯅꯦ ꯆꯪꯉꯨꯅꯦ ꯅꯪꯕꯣ ꯍꯩꯁ ꯀꯅꯥꯅꯣ ꯄꯔꯞ ꯆꯠꯈꯤꯕꯁꯤꯅ ꯁꯅꯥꯇꯣꯝꯕꯤ ꯍꯩ ꯁꯟꯁꯤ ꯑꯃꯨꯛꯇ ꯊꯠꯂꯣ ꯂꯥꯎꯅꯦ ꯔꯣ ꯍꯩ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯥ ꯕꯥꯖꯤꯌꯥ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯊꯣꯡꯒꯥꯟꯗꯒꯤ ꯄꯔꯞ ꯆꯠꯈꯤꯕꯗꯨ ꯀꯅꯥꯅꯣ ꯃꯃꯤꯡꯅ ꯅꯣꯛꯄꯗꯨꯔꯣ ꯀꯅꯥꯁꯨ ꯆꯠꯈꯤꯗꯤꯌꯦ ꯕꯥꯖꯤꯅ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯅꯤꯌꯦ ꯑꯩꯅ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯕ ꯑꯣꯏꯔꯦꯀꯣ ꯈꯨꯔꯥ ꯅꯄꯥꯅ ꯆꯥ ꯂꯥꯎꯅꯔꯝꯃꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯍꯥꯏꯕꯦꯝꯃ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯤꯗꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯎꯗ ꯎꯔꯦꯅ ꯍꯦ ꯔꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯐꯝꯂꯝꯃꯨ ꯁꯟꯁꯤꯡꯁꯤ ꯑꯃꯨꯛꯇ ꯊꯧꯔꯤ ꯍꯨꯛꯆꯤꯜꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯆꯦ ꯃꯣꯔꯥꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯣ ꯌꯥꯔꯦ 이비에만 ꯂꯥꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ 이비에마가 우나게 ꯈꯟꯕꯁꯦ ꯇꯥꯟꯖꯥ ꯑꯃ 이자 ꯍꯦꯛ ꯆꯥꯗꯕ ꯑꯩ ꯉꯔꯥꯡ ꯂꯥꯛꯆꯔꯝꯃꯕꯅꯤ ꯈꯨꯔꯥ ꯏꯝꯐꯥꯜꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤ 이비ꯃꯍꯜꯗꯨ ꯎꯕꯒ ꯐꯥꯏꯕꯒ ꯇꯧꯔꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯏꯝꯐꯥꯜꯒꯤ ꯗꯥꯛꯇꯔ ꯈꯅꯥꯗ ꯄꯨꯈꯠꯄꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤꯅꯦ ꯑꯗꯨ ꯈꯨꯔꯥ ꯈꯔꯕꯨ ꯐꯍꯧꯔꯕ꯭ꯔꯣ ꯈꯔꯗꯤ ꯐꯍꯧꯔꯦ ꯃꯈꯣꯏꯒꯤ ꯌꯥꯜꯂꯒ ꯀꯥꯞꯄ ꯏꯁꯤꯡ ꯃꯥꯟꯕꯗꯨ ꯀꯔꯤꯌꯦ ꯑꯗꯨꯒꯗꯨꯁꯨ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯗꯤ 이비에마 ꯏꯝꯐꯥꯜ ꯀꯥꯗꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕ ꯖꯥꯠꯅꯤꯗꯅ ꯂꯩꯀꯣꯡ ꯊꯣꯡꯒꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯦꯅꯦ ꯑꯗꯨꯒ ꯂꯝꯕꯦꯟ ꯆꯠꯐꯝ ꯅꯥꯛ ꯌꯦꯠꯇꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ 이비에마 ꯈꯨꯔꯥꯗꯤ ꯄꯨꯛꯀꯥꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤꯅꯦ ꯏꯝꯐꯥꯜ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕꯗꯨꯕꯨ ꯃꯅꯝꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ 이비에마 ꯑꯗꯨ ꯈꯨꯔꯥ ꯐꯠꯇ ꯍꯥꯎꯗꯤ ꯃꯐꯝ ꯆꯥꯅ ꯍꯩꯗꯣꯛꯇꯕꯅꯅꯦ ꯃꯅꯝ ꯅꯝꯊꯤꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ ꯃꯍꯤꯛ ꯃꯇꯥꯏ ꯁꯟꯗꯣꯔꯛꯇꯨꯅ ꯑꯅꯥ ꯑꯌꯦꯛ ꯐꯥꯎꯕ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯝꯊꯤꯈ꯭ꯔꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕꯁꯨ ꯌꯥꯎꯍꯧꯈꯤꯅꯦ 이비에마 ꯃꯈꯣꯏꯗꯤ ꯃꯅꯝꯗꯨ ꯌꯥꯝꯅ ꯍꯩꯅꯔꯕ ꯖꯥꯠꯅꯤꯗꯅ ꯈꯨꯔꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯨꯟꯅ ꯌꯦꯡꯕꯤꯔꯨꯔꯦꯗ ꯈꯨꯔꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯦ ꯀꯔꯤ ꯄꯥꯎꯅꯣꯅꯦ 이비에마 ꯇꯝꯃꯨ ꯇꯥꯒꯦꯅꯦ ꯁꯔꯀꯥꯔꯒꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯁꯨ ꯁꯦꯅꯤꯇꯔꯤ ꯂꯦꯇꯤꯟ ꯑꯃꯃꯝ ꯁꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ 이비에마 ꯁꯦꯅꯤꯇꯦꯛꯁꯟ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯣꯟꯁꯤꯗꯤ ꯈꯨꯔꯥ ꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯗ ꯁꯦꯅꯤꯇꯔꯤ ꯂꯦꯇꯤꯟ ꯍꯥꯏꯕꯅꯤ ꯈꯨꯔꯥ ꯍꯥꯏꯕꯗꯤ ꯃꯅꯝ ꯃꯍꯥ ꯆꯦꯟꯗꯕ ꯑꯃꯥꯡ ꯑꯁꯣꯏ ꯃꯁꯛ ꯎꯗꯕ ꯑꯃꯥꯡꯁꯪ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯀꯝꯗꯧꯅ ꯁꯥꯒꯗꯧꯔꯤꯕꯅꯣꯅꯦ 이비에마 ꯈꯨꯔꯥ ꯈꯣꯏꯗꯤ ꯑꯗꯨꯒ ꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯖꯕꯁꯨ ꯅꯠꯇꯦꯗ ꯈꯨꯔꯥ ꯈꯣꯏꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯨꯊꯣꯛꯀꯗꯕ ꯅꯠꯇꯤꯌꯦ ꯁꯔꯀꯥꯔꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ 이비에마 ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯅꯦ 이비에마 ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯈꯨꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯌꯥꯎꯔꯒ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁꯇ ꯃꯐꯝ ꯑꯃ ꯐꯝꯒꯅꯤꯌꯦ ꯑꯗꯨ ꯈꯨꯔꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕ ꯗꯣꯛꯇꯔ ꯁꯪ ꯑꯁꯦ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯃ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯔꯛꯑꯅꯤꯌꯦ ꯐꯔꯦꯗ ꯑꯗꯨꯗꯤ 이비에마
ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛꯁꯨ ꯏꯝꯐꯥꯜ ꯇꯥꯟꯅ ꯆꯠꯄꯗꯨ ꯆꯠꯂꯔꯣꯏꯗꯅ ꯑꯔꯨꯕ ꯑꯅꯥꯕ ꯅꯠꯇꯕ ꯈꯖꯤꯛ ꯈꯔꯛ ꯅꯥꯕꯒꯤꯗꯤ ꯏꯝꯐꯥꯜꯗ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤꯌꯦ ꯈꯨꯔꯥ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯦꯝꯃ ꯏꯆꯥꯅ ꯃꯦꯝꯕꯣꯔꯥ ꯑꯣꯏꯔꯛꯄꯁꯤꯗꯤ ꯈꯨꯡꯒꯪꯁꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤꯅꯦ ꯈꯨꯔꯥꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯈꯨꯔꯥ ꯌꯧꯔꯣ ꯌꯧꯔꯣ ꯑꯩꯁꯨ ꯁꯟ ꯃꯌꯥꯝꯁꯦ ꯁꯖꯤꯛ ꯑꯃꯨꯛꯇ ꯄꯤꯖꯔꯨꯈꯤꯒꯦ ꯑꯁ ꯔꯣ ꯍꯥꯏꯔꯒ ꯔꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯑꯃꯨꯕꯤꯁꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯐꯩꯖꯟꯈ꯭ꯔꯦꯅꯦ ꯍꯩ ꯔꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯁꯟꯁꯦ ꯃꯁꯤ ꯃꯤ ꯑꯣꯏꯔꯣꯏ ꯃꯁꯤ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯃꯁꯤꯒꯤ ꯔꯟꯁꯦ ꯁꯟꯁꯦ ꯃꯁꯤ ꯁꯥꯟꯇꯣꯝꯕꯤ ꯑꯣ ꯁꯥꯟꯇꯣꯝꯕꯤ ꯅꯪꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯣ ꯑꯃꯨꯛꯇ ꯊꯝꯃꯣꯕ ꯑꯗꯨ ꯁꯟꯁꯦ ꯅꯈꯣꯏꯔꯣꯝꯗ ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯜꯂꯣꯕ ꯇꯥꯇꯣꯝꯕ ꯅꯪꯒꯤ ꯁꯟꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯊꯑꯣꯏꯅ ꯍꯣꯏꯖꯤꯜꯂꯛꯄ ꯃꯥꯜꯂꯤꯀꯣ ꯁꯦ ꯀꯗꯥꯏꯗꯩꯅꯣꯗ ꯅꯪꯁꯨ ꯁꯦ ꯑꯃꯨꯛꯇ ꯊꯜꯂꯣꯕ ꯅꯈꯣꯏ ꯕꯥꯖꯤꯒꯤ ꯂꯤꯆꯩꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯌꯧꯁꯟꯈ꯭ꯔꯦꯅꯤ ꯅꯪꯕꯣ ꯍꯩꯅꯦꯍꯦ ꯍꯩꯔꯒ ꯑꯁ ꯃꯁꯤꯗꯤ ꯃꯔꯩ ꯌꯥꯝ ꯆꯥꯎꯏꯅ ꯍꯩꯅꯦꯍꯦ ꯑꯁ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯕ ꯏꯃꯥ ꯑꯁ ꯂꯩꯇꯨꯝ ꯈꯨꯜꯂꯒ ꯊꯥꯎꯑꯣ ꯂꯩꯇꯨꯝ ꯈꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯥꯇꯣꯝꯕ ꯅꯣꯏ ꯁꯂꯃꯨꯕꯤꯁꯤꯗꯤ ꯁꯥꯊꯤꯍꯦ ꯙꯞꯀꯥ ꯇꯧꯕꯗ ꯆꯠꯄꯖꯥꯠ ꯅꯠꯇꯦꯅ ꯁꯤꯗꯤ ꯑꯁ ꯃꯁꯤ ꯂꯥꯛꯅꯕꯗꯅꯦ ꯑꯩꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯁꯨꯅꯦ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯅꯤ ꯑꯗꯨꯒꯤꯅꯦ ꯑꯗꯥꯒꯤꯅꯦꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯔꯝꯃꯤꯅꯤ ꯑꯁ ꯐꯔꯦꯁꯦ ꯑꯁꯤ ꯌꯧꯔꯗꯤ ꯃꯊꯟꯇ ꯀꯥꯖꯈ꯭ꯔꯅꯤ ꯅꯪ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯣ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯄꯨꯕꯤꯒꯦꯅꯦ ꯌꯥꯅꯤꯗ ꯑꯩ ꯄꯨꯖꯒꯦꯗ ꯇꯥꯇꯣꯝꯕ ꯅꯪ ꯅꯍꯥꯟꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯒ ꯇꯣꯛꯈꯤꯕꯗꯣ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯅꯦ ꯅꯍꯥꯟ ꯅꯣꯏ ꯕꯥꯖꯤ ꯂꯥꯛꯄꯗ ꯍꯥꯏꯍꯧꯗꯕꯗꯨꯔꯣ ꯃꯥꯅꯤ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯗꯨꯕꯨꯔꯣ ꯑꯩ ꯍꯌꯦꯡꯅꯦ ꯏꯝꯐꯥꯜ ꯆꯠꯂꯨꯕ ꯇꯥꯔꯦ ꯏꯝꯐꯥꯜꯗꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯏꯝꯐꯥꯜꯗꯅꯦ ꯑꯩꯀꯣ ꯁꯤꯐꯥꯏ ꯈꯟꯕꯩ ꯂꯝꯖꯦꯟ ꯌꯥꯎꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯅꯅꯦ ꯁꯤꯐꯥꯏ ꯈꯜꯂꯒꯅꯦꯀꯣ ꯅꯪꯉꯣꯟꯗ ꯀꯥꯔꯟꯒ ꯇꯥꯔꯛꯄ ꯑꯐꯥꯎꯕ ꯁꯥꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯐꯨꯒꯥꯏꯒꯦꯕꯀꯣ ꯑꯁ ꯅꯪ ꯁꯤꯐꯥꯏ ꯈꯟꯒꯅꯨꯕ ꯇꯥꯇꯣꯝꯕ ꯅꯪꯅ ꯁꯤꯐꯥꯏ ꯈꯟꯈ꯭ꯔꯒ ꯑꯩ ꯂꯩꯐꯝ ꯈꯪꯉꯣꯏꯕ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯅꯣꯏ ꯕꯥꯖꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯦꯕ ꯑꯩ ꯆꯠꯂꯒꯦꯕ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅꯦ ꯏꯆꯦꯈꯣꯏꯗ ꯆꯠꯈꯤꯕꯅꯦꯕ ꯄꯥꯍꯜꯂꯛꯑꯣꯏꯕ ꯑꯋꯣꯏꯕꯔꯣ ꯁꯥꯟꯇꯣꯝꯕꯤ ꯑꯋꯣꯏꯕꯩꯅꯤ ꯑꯁ ꯃꯤ ꯍꯦ ꯇꯥꯏꯗ ꯑꯗꯣ ꯑꯩꯗꯤ ꯁꯤꯐꯥꯏ ꯈꯟꯕꯁꯤ ꯌꯥꯝ ꯄꯥꯝꯖꯗꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨꯅꯦ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇꯖꯥꯠꯅꯤ ꯈꯪꯕ ꯑꯗꯣ ꯅꯪꯁꯨ ꯁꯤꯐꯥꯏ ꯈꯟꯈ꯭ꯔꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯑꯩꯗꯤꯅꯦ ꯍꯦꯛꯇ ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯁꯨꯅꯦ ꯅꯈꯣꯏꯗ ꯍꯥꯟꯅ ꯈꯪꯉꯕ꯭ꯔꯥ ꯑꯩ ꯁꯣꯏꯗꯅ ꯈꯟꯒꯅꯦꯕꯀோ ꯀꯔꯤꯒꯤꯅꯣꯕꯨ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯂꯝꯖꯦꯟꯒꯥꯏꯗꯣ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯩ ꯂꯣꯏ ꯍꯦꯟꯗꯣꯏꯅꯤ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯉꯟꯇꯥ ꯂꯝꯖꯦꯟ ꯆꯦꯜꯂꯤꯗꯨꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤꯅꯦ ꯀꯩꯅꯣ ꯑꯁ ꯇꯜꯂꯤꯀꯣ ꯑꯩꯗꯤ ꯁꯤꯐꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯀ ꯉꯝꯖꯔꯣꯏꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯁꯤꯐꯥꯏ ꯈꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯦꯝꯅꯔꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯆꯔꯣꯗ ꯂꯥꯜꯂꯛꯁꯤꯗꯕꯨ ꯇꯣꯝꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤꯅꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯖꯥꯠꯅꯣ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯤ ꯕꯥꯖꯤꯌꯥ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯅꯠꯇꯦ ꯉꯁꯤꯁꯦ ꯅꯈꯣꯏꯒꯤ ꯁꯤꯐꯥꯏ ꯂꯧꯕꯒꯤ ꯆꯥꯡꯌꯦꯡ ꯇꯧꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯂꯝꯖꯦꯜꯒꯥꯗꯨ ꯈꯔ ꯆꯦꯟ ꯆꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯒꯦꯗꯤ ꯂꯩꯇꯦꯅꯦ ꯅꯪꯁꯤꯗꯤꯕꯣ 나따이 라이마 짜대 바지 거기 바지 떠오르더니 바지 너는 강포나 뒤에다 오 아이네 까리수 강번 났더라마 로이네 어숙 얌나 아이네 깐느 혼나라가 쌍잉누더 마이 빡더라바디 로이네다나 바지 아이 하이게바
ꯑꯩꯁꯦ ꯑꯗꯨ ꯍꯥꯡꯅ ꯄꯥꯡꯗꯕ ꯃꯤ ꯅꯠꯇꯦꯀꯣ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯆꯧꯕ ꯑꯃꯃꯝ ꯊꯛꯀꯥꯏꯔꯒꯅꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯅꯤ ꯄꯥꯔꯁꯤ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯃꯤ ꯅꯪꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯗꯨꯅ ꯀꯔꯤ ꯇꯧꯗꯧꯔꯤꯕ ꯀꯥꯟꯅꯗꯕ ꯋꯥ ꯉꯥꯏꯍꯥꯛ ꯇꯥꯅꯤꯡꯗꯦ ꯑꯩꯕꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯖꯥꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯕꯅꯤꯅꯦ ꯕꯥꯖꯤ ꯄ꯭ꯔꯥꯛꯇꯤꯁ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯄ꯭ꯔꯥꯛꯇꯤꯁ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕ ꯍꯥꯏꯕꯅꯤꯅꯦ ꯕꯥꯖꯤ ꯅꯪꯕꯣ 이세 프랙티스 하이버디 혼나바 하이버 와 오이레고 호이네 바지야 강대다 라이크 기와시디보 파이파이 아깐 너 혼나 오이보 아 혼나게 바지 낭 돌롭자 하라가 이 파포 타가 도리버디고 아이 라이가 쿠람라가 살루고 짧게 바지 아이수 나도 굴랍 코이야 시바 아묵다 항루키게 두나 라까니 바지 아두가 산싱도 아묵다 람박다 부톡라무 떠라도니 산기 타박시 아이몬다다 하이바 거기 바지주 커는 부톡라마 야무네 뭐 어이 호베 떠버시다 까름라브니네 커를 수포타라게 마 와바 야바 와락라브니 이비에 뭐 술절라다 나트라브니 썩럭비버시보 아이 마니 헤이 이비에 마 아이 까리 타박기니나 nganта hana lakpi basibo som the hekta phamsi be ma je sida phamji yare khuradi khong yam bani na thengna roi haidana nganta na laksari bani akhoi khungangi layeng sangse hayeng punima nimisida sangarani adugi batoni sida leijari yamna nungai re be ma hayeng dagi di anha ayek kilayeng ba hoba yaragani ko yaragani ye khura yamna nungai re dai be ma doctor nupi masula ani imphal degi ni mamingna ranjana kawe mapung mapau yamna pharamgadama male ai ngarang una jaruri mahakna hayengdagi layeng ba hawrani ye iche sangabodo khoi su yauge ko nakhoi na haron mayam changdan honagadori bani akhoi gi circle mla na su nakhoi mayam gi pisa yamna kaithokrabani adudi ne che phare akhoi di ne khare yamna sajaraga loire iche ngasi se ko ai sipai khanmagi ne langjien chenba yaw doine ba hore halakpada ne imanaba mayam su loin khomage ko phai yaurju kanna hono ko na tv ba paisa sangdaba amang sang sabagi wafamdumadi kamdo kharbagi mathang thadagi yarani khura manam maha chendaba amang masak udaba sanitary latin amamam chel ting dana saragani khura madugi thorang pumbasu nasana luijarabani nungaireda saukhatpagi mangal phangdaba ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯏꯕꯦ ꯃꯅꯪꯅ ꯍꯣꯠꯅꯕꯤꯗꯅ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯑꯃꯨꯛꯇꯪꯗꯤ ꯐꯪꯍꯜꯂꯨꯀꯣ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯈꯨꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯉꯝꯖꯕ ꯅꯠꯇꯦꯗ ꯏꯆꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯁꯨ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯁꯪꯁꯦ ꯂꯣꯏ ꯐꯪꯗꯣꯏꯔꯣ ꯍꯣꯏ ꯇꯣꯝꯕ ꯍꯥꯏꯒꯨꯝꯅꯗꯅ ꯏꯕꯦꯝꯃ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤ ꯐꯥꯎꯕ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯈꯨꯔꯥ इमरजेंसी हाइबदी पाइरक पाइखुगी अनाबसिंगिदी हिदाक सरकारना लेमना पीगनिये लेमना पीगदबा यामना लुबा अनाबा नत्रबदी अखोइगी सिदा लायेंगबा यारनी खुरा नुंगाइरे दै बेमा थांना खरा सोकबगीसु इम्फाल ताना चत्तुना फोलंबदो सिदा सुम यारगनी हाइबा होय खुरा नुंगाइरे दै बेमा अदुदी खुरा अय अमु योगजरगे हयेंग लाकपिदबा यादेको फरे तोंबा इचे नखोई नमानबा मयाम पुरगा होरे लाओ थबक यामना लेरिको लाके इचे लाके अदो इचे चाबा थकपदो खरा भजना तोंबा थकपदि यादेको चाबगिदी इचेना फनबा सिंगनीदा अदुदा सोयन मिगनु इचे uksinabana kainuma tawkhre ayo ima ayo nama khoido hojik phabu yoroktribro kaisu tawruye baji che phanchida amte hipthokse baji doctor su yorani ima hoi su yorani ba ukse mathang makha olene thajin sida mukta namtharone biama nangba sidara baji sida namura che khara phara baji ai tumi nanga talai hoi khom mu hamning lakne aima kamai tawni si ai hogot ke manung changpham na kadum dano ihe yadrin hai
이 망보다 딸이네. 바지야, 제 솜다 레이래, 제 바지. 솜다 레이래. 솜다. 아이, 소음도 나오네 당보. 아이 바지, 아니 바지. 땀나 떠비요 바지. 땀나. 시다. 땀나 밤비요. 밤. 바지 밤비요. 이 암나 톡브로. 톡대 바지 톡대. 링은 오바. 좀 링은 이 돌아내 봐. 찍찍 나오이네 이보. 릭리 맛있게 그 야호 그만 살라네. 야우로 모이다 바지. 히닥도 까빠가 좀 찍어도 파제기니다. 솜다 땀나 힙타지지. 따dom바. 까이도래. 바지 공치 까이도르기. 이베마. 아고이 바지기세. 릭리 맛이네 야리바. 아이 난 강렬이가 예시다. 난 액도 역실라 이보. 뭔도 그이도래 콩도디. 아이마 뭔호 까도엄덕이니나. 렛질놈덕이니네 뭔도. 하우지 또 호너루리바. 아이고. 오, 아이 밥달에 뭔도. 아이수, 나 사이아육 산호이도 옥버셋바다. 릴리 맛지나 야드 그래 뭔도. 온톡바니다. 찬tom비. 헤이 라운 헤이. 알라 니 와리 샤링에 고이수 아수아이다 ngakta 밤루 시라오. 마시기 맘이네 누구샤 아무 단자시다. 찬tom비. 너희 바지 자이고 너무 이게. Kasi tawroye, yam kanna naribini. mayam pumnama ngasidi yumda uso ma leibadagi khara Doctor, thilai waro bi yade khuragi khongsina kamdokhibano 이베마 릴리 맛지나 야크비니다. 송gi khurasina kamdobire 베마 오버가 파이브가 ngana놈이다 항너기니 하우직수 북세 나버나 로이래 아무것도 가르투네 ең비요. ngarangsu khong hambagi case ta anaba mayam lakre laisat oina tawre handakse sister khuragi khongse stitch khara taw khura asongi ka sida changbiro 바지야. 라울로. 손다 땀나 덩치고 바지. 손다. 나 그러니다 이보. 똑라 시연. 까슈 떠로이다 바지 너무. 라울로 손다. ibema khurado phamung sida ngai hakta hiphalu ayamukta yengi Bajiya, sida hipsisi. Tapna hipsi. 이따게 베마 아요 북시 나거나 아이 베마 너 거기 히다 까도 깝떠리 버라네. kablo ye khura se leido mukta tingtho yare bp budi kasu tawde ising yamna khawrang labro khura 아이 신기 와디 북리야마 파오바 탁바 남거다 보이 핵 닝니다. ibema khura se dehydration tawre adagi heater da sahaliba ising se gilas to pikthana hairo aduga pike se yansin se ngai hak ingtha laga ne pithak se kasu tawroida pike se ors habaduni haksang dagi thokiba ising gi saru mingkhat halibani ate hidaksu pirakhinida Yada, doctor. yare pitho tho Baji tam thau ko. 아씨 가양 나이다. 이승기 마하바디 말로 예 쿠라 아두막 탁신비요 송이 쿠라기 펄펄로이 비라브라 로이래. 이베마나 히다학수 까블레. 나 그래 이베마. 쿠라 시당 학다 판비요 히달랑 탁 비자라기 호이. 혹직 마tamse mahik matang yamna kanba matamni aduna khura section batangai phade khong hamba iton phaiba yamna tholokadawri 호이. khura khong hamba gi laina se minna uba ngamdaba mahik makhala mana thoanbani mase thakna chana ba isingda yahgalli maram masina thakna ba ising apha ba ising ohen batabani toti ising phangdaba matamda thakadori ba isingdo lumthoktuna thakpigadabani 호이 니베마. ibema nakhoina sak thiramdaida pukham tengko aphabe isingna chamthokadabani ko aduga khura iramlala phajana semduna phatabe ising pukhriga samna haloidabani 호이 베마. aina ujabada nahan khungi pukhri achobasida san iroi mayam puthaduna irujabiba yawiko 아슈마니 베마 madu tawbiroidabani khura sa sandagi miyoibada changlakpa yaba mahik kaya sijinanaba isingda yawkhigani aduga khura handak sanitary latin mayam sagani haiba pausu tajare madu yamna phai aikhoi swaida sanariba retin haibadi amangsang singsidhi mahik matang sandokpada mateng pangani
ihai haidokduna thambana haying tongluraga chanaba chinjakta amuk tonglakpada mahik yarokduna iton phaibana chingba laina kaya thoanba yai amangba masak udaba retin sabigadabani khura hoi hoi adugani khura lamhang tumang singsida amang asoi kaya thengnare masi phate ko khura masina laina sandokpada asabu mateng panggadoribani 하이곰라드나 이비엠마 만남 뭐 마하오 농주 타시다디 로이르 뽀니다 이비엠마 ai khunsigi pradhan amadi member ga su unajagi masigi matangda paksanna khangnaba darkar oiri aduga khura charam thalam daida khusa sapon na seng hamdok pigadabani karigumba sapon yaudra phawbada aphabe singna khusa seng hamdok piraga sabi gadabani khura masigi matangda aikhoi punna khangminarase 하니 그게